Kailangan paano bro okay niya. Ating biting ka. Madu matagda nang nangasay piramba. Mayang di mana dung bora sih di wow ta di. Bora sih jam hawa. Hai meyam. Ai ngasi amuk lae ana wo video mo pura. Ada ngasi su kai kai matel sarak tin wai do meyam da jin la bi. Ada ngasi di ne yahin lama ga yaure ai husband ga ai ga jamina rakto ni ngasi di. Kamai kamai na chage do meyam ni ngasi hana matel de ngasi ko. Pan ga thongba sida leire ase na ngasai nga ngobada hapado nga ngobse yam chaningdre ba duna yam puthoktre angan ba leire bora leire si amet paneba ado si pasta leire ibani gi chak ado di charage meyam chaba horage meyam cha simple ni pasta sidi Dane hamsa lakan hawe nyang hawa Berat saja nggak menang hawa. Hawa.
ꯏꯊꯪ ꯊꯪꯒꯠꯂꯤꯕꯣ ꯏꯂꯤꯁ ꯑꯃꯥꯟꯕꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯔꯨ ꯃꯟꯕꯗ ꯋꯥꯏꯑꯦ ꯑꯉꯥꯟꯕ ꯆꯥꯎꯅ ꯅꯪ ꯆꯥꯎ ꯂꯥꯗ ꯑꯆꯥꯄꯣꯠ ꯆꯥꯁꯟꯅꯔꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕ ꯆꯥꯎꯗꯅ ꯇꯧꯗꯦꯁꯨ ꯃꯥꯏ ꯄꯥꯟꯁꯦ ꯐꯖꯅ ꯃꯨꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯜꯆꯔꯗꯒꯤ ꯃꯥ ꯌꯨꯝꯗ ꯆꯠꯂꯨꯏꯑꯕ ꯑꯗꯨꯒ ꯄꯨꯕꯤꯔꯛꯏꯅꯦ ꯄꯥꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯤ ꯄꯥꯟꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯑꯩꯒ ꯅꯪꯒꯤ ꯄꯥꯟꯁꯤꯗꯤ ꯄꯨꯔꯥ ꯑꯣꯀꯦꯅꯤ ꯍꯥꯏꯗꯤꯡ ꯃꯤꯇꯤꯡ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯉꯁꯥꯏ ꯄꯤꯔꯝꯕ ꯃꯌꯥꯡꯒꯤ ꯃꯅꯥꯗꯨꯒ ꯕꯣꯔꯥꯁꯤꯒꯗꯤ ꯑꯁ ꯋꯥꯎ ꯇꯥꯔꯦꯗꯤ ꯕꯣꯔꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯆꯥꯗꯕ ꯂꯩꯔꯗꯤ ꯃꯌꯥꯝꯒꯤ ꯃꯅꯥꯁꯦ ꯕꯣꯔꯥ ꯇꯧꯅ ꯑꯝꯇ ꯆꯥꯕꯤꯌꯨꯀꯣ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯕꯣ ꯑꯩꯒ ꯅꯪꯒꯤ ꯉꯥ ꯁꯥ ꯆꯥꯗ꯭ꯔꯕꯅꯤꯅ ꯀꯧꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯦ ꯋꯥꯔꯧꯖꯔꯦꯀꯣ ꯅꯪ ꯃꯥ ꯆꯥꯗꯕꯅꯤꯅ ꯋꯥꯔꯧꯔꯣꯏꯗ ꯉꯥ ꯆꯥꯔ ꯍꯥꯎꯕ ꯄꯦꯛ ꯄꯦꯛ ꯂꯥꯎꯔꯒ
ꯉꯥ ꯂꯧꯗ꯭ꯔꯕꯅ ꯆꯥꯔꯦ ꯆꯥꯕ ꯉꯝꯗꯦ ꯑꯆꯥꯄꯣꯠꯇꯨꯅ ꯆꯥꯁꯟꯗꯅ ꯌꯥꯝ ꯆꯥꯅꯤꯡꯅ ꯊꯣꯡꯕꯅꯦꯕ ꯐꯖꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯆꯥꯄꯣꯠꯅ ꯄꯨꯛ ꯊꯟꯅꯅꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯆꯥꯔꯒ ꯑꯗꯨꯝ ꯆꯥꯖꯩ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄꯗ ꯈꯅꯥꯎꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯆꯠꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯝ ꯊꯛꯄꯤꯌꯨ ꯏꯁꯤꯡ ꯑꯏꯪꯕ ꯇꯤꯡꯈꯠ ꯇꯤꯡꯈꯠꯅ ꯊꯛꯆꯟꯗꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯅ ꯑꯩꯁꯨ ꯈꯅꯥꯎ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯎꯏ ꯅꯠꯇ꯭ꯔ ꯉꯥꯁꯦ ꯐꯖꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯀꯣꯛꯀ ꯆꯨꯞ ꯀꯌꯥꯅ ꯈꯟꯖꯕꯅꯤ ꯃꯀꯣꯛꯀ ꯆꯨꯞꯄ ꯉꯝꯃꯔꯣꯏ ꯌꯦꯟꯁꯥꯡ ꯃꯀꯣꯛꯀꯤ ꯃꯍꯥꯎꯁꯦ ꯍꯥꯎꯕꯅ ꯃꯍꯥꯎꯁꯦ ꯑꯣꯟꯅꯕ ꯑꯃ ꯌꯥꯎꯋꯤ ꯑꯇꯩ ꯃꯀꯣꯛꯀ ꯃꯥꯟꯅꯗꯦ ꯏꯟꯖꯥꯡꯗ ꯉꯥ ꯄꯧꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯀꯅꯨ ꯌꯥꯔꯦ ꯍꯥꯞꯄꯣꯏꯒꯗ꯭ꯔꯥ ꯍꯥꯞꯄꯛꯀꯅꯨ ꯑꯣꯅꯤ ꯅꯪ ꯆꯥꯎꯑꯣꯕ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯐꯖꯅ ꯉꯝꯗꯦ ꯁꯟꯗꯥ ꯑꯆꯥꯄꯣꯠ ꯇꯤꯡꯈꯠꯇꯅ ꯆꯥꯁꯟꯗꯅ ꯁꯤꯡꯒ꯭ꯔꯥꯗꯩ ꯀꯩꯗꯩ ꯃꯣꯃꯣꯗꯩ ꯆꯥꯁꯟꯗꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯥꯁꯇꯥ ꯈꯛꯇꯪ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯆꯥꯛ ꯅꯪ ꯄꯥꯁꯇꯥ ꯈꯔ ꯂꯧꯅꯤ ꯆꯥꯎ ꯆꯥꯔꯔꯣꯏ ꯑꯣ ꯑꯩ ꯌꯥꯝ ꯆꯥ ꯉꯝꯃꯣꯏ ꯅꯝꯖꯔꯁꯅꯨ ꯈꯇꯪꯗ ꯆꯥꯉꯝ ꯍꯥꯎ ꯄꯥꯁꯇꯥꯁꯤꯁꯨ ꯁꯤꯝꯄꯜꯅꯤ ꯐꯣꯟ ꯑꯃꯁꯨ ꯂꯥꯛꯏ ꯃꯌꯥꯝ ꯀꯅꯥꯅꯣ ꯀꯅꯥ ꯐꯣꯟ
ꯃꯌꯥꯝ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯅꯪ ꯃꯐꯝꯗꯤ ꯐꯖꯔꯦꯕꯣ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯆꯥꯕꯗ ꯌꯥꯝ ꯐꯖꯅ ꯆꯥꯏꯕ ꯌꯥꯝ ꯅꯥꯟꯅ ꯃꯃꯥꯏ ꯄꯨꯈꯝꯁꯦ ꯑꯦꯅꯤ ꯇꯥꯏꯝꯗꯅꯦꯕꯀꯣ ꯃꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯆꯥꯏ ꯑꯩꯒꯤ ꯄꯨꯈꯝꯁꯦ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯂꯦꯝꯗꯕꯗꯤ ꯌꯥꯗꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯟꯅ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯕ ꯏꯟꯖꯥꯡ ꯍꯥꯎꯔꯦ ꯆꯥꯔꯣꯏ ꯑꯩꯒ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯈꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ